Image Paodam Yang Birib Singwahan, but the Taramno Sabagolina, Kurumzari. Nasi Maro Pauda, Manipuri Mapam Kurimaka, Sahi December Ta Pauda, Mapunghana Maipan Mangam Haina, Works Minister, which was in High Crane. Anishubarangi Polio Peter Pugitorum, Bangtuna Crane. Londana, International Solar Alliance Summit, Nasidagi, Rastrapadi Havanda, on Crane. Auzik Mapung Pau, Lobby to say. Works Minister Tongan Biswazina High Crane, India Union Home Minister Rajnatna Lakliba, Tang Trangada Moregi, 132 KV Power Station Amadi, ICP Sangaragani, Masina, Industry Amadi, Katbar Torvasing the Sound Kanaba Piragani, Ukurgi, Numbi Kulenda, 33 by 11 KV Substation Sangaraduna, Minister Wahamasi High Kivani, Minister Namakata Aduna High. India Prime Minister na English singani ga sumna Trumpangi Mars Powada India ki mafam khudingmakta mai phangnaba panam thamlibudagi thahum ngakhatlaga Manipuri mafam khudingmakta English singani ga sumna Trumpangi December thada mapung phana mai phanganba ngamlagani Minister na makhata khibda ICP sangabasina Myanmar romdagi pusilakba posting legalize tawduna ICP ki khuthangda chatpa yargani singai amasung phungyar gi sanglaba international border areas singda border hut sing sananabagi thabaksu paikhalagani haike Nasi Sangariba 33 by 11 KV substation asi NLCPR gi setting makada lupa crore tara mariga dasmik nipumapan sang sabani masina khungang trahum doi nungbi khuno nungbi khulen kalang kuirui awang kasom singai kongai wahong marem pauyai phungsam poi amadi huisuda Ngai Pangalagani, from to the MSP DCL gi, MD Singh, N. Sadhu Singh, L. Priyakumar, Ukrulgi DC, Hanmit Singh, Ukrulgi ADC Chairman, K. Diction Yauna, Tongan Department Gimakuk Tongo official Singh Saru Yaki. When Sigi, Ladiba, among the Sagatpa, Hormagasu, Equina, Prazamiam, the Kusinere, Harakan, the Prazamiam, the Kanava Piba, have say Equi, Gamangi, Tausilamagi Makada, when Chatazarapani, and the Nangasi, Equina 1 to 14. See achievement celebration days of the new government Haidana Pin Pangtui at the Tang Tramanga, Matra Tukta Home Minister Laga Mori the Susap, Chova 132 KBG of the substation Amaga, ICP, Sangagani Masina, Lady Industrial Industry Amadi Economic Lambda, Yamna Chova Porkani. Nakalamurum the Works Minister Tongan Besuzina, Okrul District Tongan Tongan from Anida Sabatong and Ingarang Sangakre. Non-lapsable Central Pool of Resources NLCPR scheme gi sentang makada lai turel gi mathakta kharsom lajodagi lai road faunanaba lupa lak sahumga yakai dasmik humram pansang amadi chelo turel gi mathakta singai amasung tusom faunanaba lupa lak zaniga mongram pan dasmik mongtain thoi sang sabani Minister makata na hai thongsing asina ukrul gi intervillage road Quingai to some CB, New to some Wahong, Sorpung to Singai Subdivision, District Headquarters, Paunanaba, Assemblambi, Oregani, Amadi, Ukul District, Karsom Amasung, Sanapati District, Lai Paunaduna, District Anisha, Satoksa Sinikong Saba, Pangalagani High K. Mafam says that agriculture horticulture Punamaxing Kamai to them transport or can the Lomi Singi Oiba, income Helengata, Amadi like Tambagi, Akogi Lambda, Kumang Chopsin Gataki have a Shapaki coming the priority, Aduna Aquina, Nasi sing the Yamnawana, sing tips at Liba Amatori, Punamaxi, Mueva Machin, Ziba, Kowapan, Manina, Hing the Biati. I don't know, I queen a Masica might have done what I have a honorable minister to join the twin I could meeting the Kanaba Madudi. I quina, a queen lady of Pataba, a quiggy to one Bacani, Natraga Ganzagi, Natracarigo Pataba, Tabs, Tuakana, Makogi, alternative way back. Posak Ama Pidri, the Aquiyaroi, have a sea, a quiggy, Sarkagi, Setpa, Pidamni. Pradhan Mantri Narendra Modi na thasi trangwada Manipur lakhathuri wasigi section thang lakhatuna sathrakpa operation gi manungsana ngasisu police na ayuk pung mari makhai dagi taruk minute phunga phawa mantri pukri gi marshal and operation sathakre operation sathabada saktak che yaudaba nupi taruk yauna mioi kun taruk lakhatuna hangang police sinakre
Impal West Police na ayuk pung mga makhayrom tabadagi pung taruk makhay tab phawba Langor Game Village amadi Laimanai area da satakhiba operation da UNLF ki bail out amas lakhot kre operation asi Kaksing Police na su wagai lamkhai da paksan sathaduna singnaba miyoi kya lakhot ki hairi Manipur nga ki Health Minister L Zel Tukmana hairi Sakhut patingjang kaijang daba mapangal kanba Manipur mo hinanaba aikoi pun hona ministry State Action Plan gi anisba round gi intensified pulse polio immunization IPPI hodok pagi ngasi BT road ta leiba Family Welfare Department ta pangthokhiba throm da minister o hamasi phongdokhibani Minister makha ta duna Manipur se border area da leiba rajya am oibana IPPI gi khongthang si lakhot pa yamna mathau tai matam sana hidak pitha haudrabadi tungi yumburel oigadaba angang singi punsi lama khangna mangki gadabadagi kannaba thabuksi packet pani Minister na makha ta duna Samajama sakotpada nupi singi chaurba title lei afaba samaj semnaba nupi singda sakti piba hengalakle maramasina mirolingai da nupa nupi khangdokpasi miam punna thingminasi haike akhoi asuki matik wang para nusiba duga punai jina asuki matik lu na lawja ba na sum tungda yumbirin ore kani da kanja ba makal angar simya ma da hai bising si masi matam cha na kani da ki pitak pon na maudra gadi moi punsi si kana bang khangda na ma hi ga to wa na di Marzi kanaba makal kongjang amina aduga sigi tapai makal po sigi di amna madugi momentum yang na jaw makal po kan wai ba ana ba singi kanaba habi chen de me am sinse asi matam san na ida kap thok na to ga di angang singi na ko chu pa na tra ga di madugi koi ka rosin la oi do ri IPPI gi ani shiba round asida but lising hong ga changma marphumanga amadi vaccination lising tramari ga chahum ni pu thamduna Sahi mangangi makhada leiba angang lak ani hena hidak pithaknaba panam thamli Thramdura Health Services ki additional Dr. S Manikanta amadi Dr. Aishranjichu sarugya ke Amrumdasu Department of Health and Family Welfare Government of Manipur gi miyeng makhada Primary Health Center Morena Sinduna ani shiva round gi polio pithakpagi throm amang ngasi Primary Health Center More chathakre ngasi gi polio drops sing pithakpagi thromduda Tengnopal district ki Immunization Officer DIOKS Gozin SDC Headquarter More Ice Romeo 11th MR Ngakbigani 11 AR Moregi Commandant CMO Singh Dr. CS Selio Mau Dr. T Niang Khan Singh PH Moregi MO Insert Singh Dr. KS Santikumar Dr. Bikramjit Ningthauja su saruk yakhi loinana PHC Moregi makhada leiba asha sing nasu Moregi Khun Singh amadi Singhi manung hanjinba Khun Singh da polio hidak pithakpagi thabuk sing su chathaki Amramdat 11th AR Morena su into Myanmar Friendship Gate number 2 da su polio hidak pithakpagi thabuk sing chathaki Hanagi Mukhyamantri amadi opposition gi lusingba o ibobin haikre handaki sarkar asina component macha sangaraga mana launanba honare wafam masing asi Congress bhavan da pawmi sing unabada ibobina phongdokhibani ibobina makha tarduna hoji sangari scheme mayam asi kanagi matamda sanbona haibu miyam na khangrba ngaktani Sarkar asi Congress na kalakpagi wafam leite mamang sarkar na karimta tromdabadung na ngangbusi tabada nungaite singi manung hanjin mafam singda block kuntre sengmat sagatuna losilamba ngaktani hojik sangagadariba thawal project dorai thabi project asi sengmat saganamagi planning project ki lupa crore satret longnaba wale mapung phatana loisindana sangana batorbadi makhatana setang pir u yaroi election mamang da tres wa pe pigani haina vote khomkhiba nungasi sai phakla phawwa chanhan mangamdri Congress ki matamda Prime Minister Modi masayauna organization single loktu naduna matam sangna economic blockade tawkhiba amadi ILP gi iho lakhibana election mamang da sengot sat par lohudabani hainasu ibobina makata na phongdokhe Cultivation and processing of aromatic plants have hiramda nomogi oiba training program ama CSIR North East Institute of Science and Technology Imphal Sinduna CSIR NEIST gi office staff ngasi pangthokre tharmdura rajya gi additional principal chief conservator of forest Dr. Lokho Punina hai Manipur gi hawa nuksit asi aromatic plants sing thabda yamna sanai aromatic plant sing thaduna thabuk phangdabagi samasa kok nona ba amadi lebak sel thungi phibam phagna ba hona minasi haike CSIR NEIST gi principal scientist Dr. Ais Bir Kumar hai aroma mission gi makhada Manipur gi tongan famda hectare changa lemongrass amadi siturnila thanana balam identify tawal loire Manipur da aromatic plants sing marang kaina phangi aroma mission gi makhada poppy thaduna
society mangnaba ohelibasigi koknanaba polisinga kusamnaduna popi tharimam hamsingda lemongrass amadi citronella tharnaba thau paket pahaure hainasu phongdokhe ngasigi tharamduda ayuski director Dr. A Guneshwar CSIR NEIST Assam scientist Dr. Mohanlal ayuski senior MOJ Mema amadi Amapkongi president P Devkantasu saruk yakhe January February March da lei sakodo he hairaga school gi amang sing ko ba he pa yani adara ma pen tori se school chatringa da kiji ama he o pa chama pige jakai pige hairaga di ma ko yan adum tawnya ba not only unemployed people even students for paisa tanaba yaba lambi adara January February March da loisila di then the land is ready for paddy again adumena multiple cropping Asigumbagi pambisi thiba yabagi aikati yamle for example mint pudina Art and Culture Department ki anoba director hapagi wathok lori dawri MCS samabu director in charge oina hapli basi lokthok jiba fawa khongjang makhatan sathiki gini haina all Manipur Art and Culture Government Employees Association na phongdorkle hiram sigi matangda Manipur Press Club ta pamusing unabada association na sigi president Singakham Nandakumar na Art and Culture Department ki director ki pharmacy sahi asigi February tang 16 gi hangdun lerikpadagi concerned minister da aiba serol thaduna senior officer amabu director and happy na hijakhi masigi mahuta MCS officer amabu director in charge and hablak pani lenga ki thongasi yaba ngamloi in charge and hapkadabu oibadi department asigi matik saba officer care lady madu kanthok Art and Culture gi maramda munna khangdaba amabu director ohenba maram sade lenga ki thongasi da employees cooperation piroi director in charge oiriba CS officer se athugra thokho madugi mauta Art and Culture munna khangba officer amabu line of promotion gi matung ina anobu director hapu haike culture ki lamda le biriba difference aspects ni koi tongan ba azaburu sansthan kayana akoi gi director se akoi gi MCS IS nataba director na happy happy protest kaya ama sangsin dona lakchari bani adugi mathakta sangsin na lakpasi gi mayukta koi sarkar na sumana director in charge MCS ama pirakpa se koina strongly massive protest tawri koi thamsa amromda Art and Culture Government Employees singna taliba demand asi maram sai haina Joint Administrative Council of Amtuk amasung Amgo na sogatpagi wafam thamladuna association sangsing liba khongjang khudingda saruk yagani haina pawmising unabadu da saruk yakiba council gi secretary general LBK na phongdokre Thawal district ki manungda leiba high school ani the new idol high school Khabok amasung Lalita Madhop Sharma high school Khongjom high school ani SC gi vocational room sing rang MLA Ais Dingo sing na hangdokre vocational room sing hangdokpi throm da MLA Dingo na hai kibada vocational room sing haibadi normal education gi mathakta mairoi singda skill education pin na bani vocational education asina hawalali ba naha singda makhoi gi innovative power hengan bra mateng panglagani haiki from the saruk yakiba SDO Thawal MVET tona singna hondoki bada vocational education asi mairoi singda yamna kanarba education amani masina naha singda thabuk pibra mateng panglagani haiki MLAP Brojen ZEO Thawal A Anil Kumar Singh su vocational room sing hadopi from the saruk yaki Tenopal district ki manung chana leiba Kwatha village da Ramsa gi sentang makha da sakiba Kwatha high school building asi Tenopal district ki DC KH Ragumani na athu mitung moiduna sanga kre ngasi sanga gi throm da BJP ki state general secretary administration ki Sarat Kumar ADC More N Bankim SP Tenopal district Dr S Ibomsa BJP ki general secretary media and Nimbus BJP ki protocol officer L Vijay Singh ZEO Tenopal district and Arun Kumar su saruk yaki ngasi thromda saruk yaki bas sing amadi oja singra mairo sing khanbi dona lairik laisu niktina takpi dona metric parikha da apaba mairo kya puthokpada ngamba skulama ohensi haike various aspect of minorities welfare scheme and misuse funds in the MOBC department amadi failure to establish separate minorities welfare department haiba hiram ani asida nomoigoiba open discussion ama kuman lampak to leiba youth hostel da pangthokre Manipur Muslim Welfare Organization Sinro pangthokhiba thoramduda advocate MD Ravi Khanna moderator oibaga loinana Muslim Organization kya gi lusing basu saruk yakhe thoramduda warep kaya su lokhi ngasigi thoramgi moderator oikiba MD Ravi Khanna haike every scheme khuding makta
मजे बेनिफिशियरी खनबा मतमदा मणिपुर की पांगल सिंसे मागी मागी ममिंग से अटोप ममिंग साजिनरगा लौथोकलमने बैंक अकाउंट येंगु मतमदा अटोप लौथोकलमे मसिगी माइनॉरिटी जगादा इनहेबिटेड एरिया सिंदा सागतकदबा स्कीम सिंग प्रोजेक्ट सिंग माइनॉरिटी लेतब जगादा मेजर कम्युनिटी ने लेब जगादा सारे हाइब मसिगी वाकची क्या लापा मदुना माइनॉरिटी डिपार्टमेंट अमा मरुवेना तोंगाना सेपरेट ओबीसी का पुनसनदब डिपार्टमेंट अमा मणिपुर सरकार कैबिनेट डिसीजन लौदुना लिखलनी हाइना हाइग्रगा मजि नमसनबिद लेबसिदा पेंदब क्या लाई खुराई केंद्र की सलान थोंदगी सैथबी लेरक तारगा उखुल लंबी फावा याबा नानेबम लेकाई लंबी असी सही तरागी ममांगदगी कोलास थादन थमलखिबदगी मायोक्ता ngasi lamdam adugi miyamna नानेबम लेकाई द वाकत मिफम फमदना प्रोटेस्ट तौख्रे वाकत मिफम द सरुक याखिबसिंगना फोंदोखिबदा ममांग सरकार की मतमदा केंद्र सिगी एमएलए डॉक्टर एनजी विजय की मतमदगी लंबी असी सेंबी नबा तक्सिनदुना लाखि हंदकी बीजेपी की एमएलए असिदसु लंबी असी यौसंग ममांग सेमजिन बिनबा हाइरबसु सेमजिन बिद्रे थासकी कुन फावी मनुंग सेमजिन बिद्रबदी मथंग नुमितगी लंबी तौखाइदना थिंगलगनि हाइखे Saydabilerci sembida budi jahi taram sure paka law kolas di sunta thabida ba adaida masi semdara di akoi ji lekai ji lei di bajing ji loina upun sadna koi ji hara thung chi dora ba adugi kolas je mta thabiyo na darana ji phamjabani ada koina yaksang mamangda koi gi kendra gi marmile de chacharu re ba ko monda koina haire yaksang nang na ba koina thabiyo haibida yaksang loire thadre dana adu kharthuna thabina ba ina darana ji phamjabani The Manipur Naga People's Front MNPF ki manga suba raising day thoram ngasi front asigi general headquarter the pangthokre thoram tu da MNPF ki chairman John Francis na north east the leiba insurgent sing punsinduna India ki khubam nungdagi ning tambagi khongjing sing changsinna paujel pirduna NSCN IM ase freedom movement ki maira paibagi khudong saba manglabani manam sina aikoi punsinduna aikoi yengna bu thengna minersi haike International Solar Alliance Summit ngasi Rashtra Bhavan da hodokre Prime Minister Narendra Modi amasung French President Emmanuel Macron amadi state kayagi head singaloina alliance adu hodokhi alliance adu ki pandam de solar energy bu sakut hanba amadi energy marang kaina leiba leibak singda fossil fuel sinabat hanthanna bani summit hodringa gi mangoina summit yaw lak leba leibak singi lusingba singu Prime Minister Modi na taram okay International Solar Alliance ISA da leibak humpama thoina sahi tokre kuntrai thoina formally ayaba pikre leibak yana semlakpa tongan project singi maramda ngasi summit na khana nei dagani haire neradi da pangthok liba ISA gi ahanba conference da Prime Minister Modi na solar energy bu angang sing amadi khunai gi kana gi damak sinagadabani haibagi matang da wangang ke solar energy gi maru oibasi India ka tanataduna malempum bada bhap taba mathau tari hainasu mahang phongdokhe Indian philosophy ki matung inna numitna malem gi thawai ni hairi atal jyoti yojana gi makhada India da solar based street light thali masina dollar billion ani gi sentham kanba ngami haina su Prime Minister Modi na makhata na phongdokhe miyoi lising train pan sangaram sikhiba tsunami thokkibagi trailek suba falan thoram Japan gi Prime Minister Shinzo Abe na lusingdu ngasi Japan da pangthokre Listing and Suma drama to ye Mars drama to the Pacific Ocean gi Manunda magnitude mapan yona juar hakiba haki Nasi throm to the Prime Minister Abe law mocker sing amasung thodok adu like either singi imung manungna kok nonduna tuminna like either singi the makta taibung mapugim from the kurumzaki Thromadu Japan gi private broadcaster sing na miam the utki Nasi Thromadu da ahal Japan ginning to Akihito amasung Mahani Michiko amade Mexico di saruk yakide makoi masani pa Prince Akishino amasung makiloina be Princess Kikona mahut chindona saruk yaki mioi lising train pan ga sangarom sikibata natana thodok adu dagi hojik mioi lising humra humdo hena makoi gi hanagi lefam singda leibungamdri hairi hojik sanabagi pauda First DSA Youth Football League 2018 under 15 boys ngasi dagi District Sports Association Kaksingi playground sanaba hokre ngasi gi sanakhiba ahanba match ta KPSC Kaksingna Sesu Kaksingbu mari sinoro maithiba pikre KPSC gi goal singadu KPSC gi jersey number 9 Y Justinna match ki minute trampan kunthrai thoi musung kuthatuk chatpada thangna goal hom chanduna hat trick phangke KPSC gi mari suba goal aduna KPSC gi jersey number 19
K Konatisna match ki nifu suba minute san khibani lig asi ngasi shana khiba ani suba match ta Juvenile Association Kaksinga KYWAC Wagwai ga shana khiba da KYWAC Wagai na JA Kaksingbu hum amada maithiba pikre KYWAC Wagai gi goal singadu jersey number 7 Cameroon na match ki minute ani amasung ahum chatpada goal ani amasung jersey number 16 Pravin na match ki minute kulhum doi chatpada goal ama san khibani Juvenile Association Kaksingi goal aduna jersey number 19 Rushikanta na match ki minute kuma thoi chatpada san khibani ngasi gi ahum suba match ta KMSWC Keraka SWC Kerak ani sana khibada KMSWC Kerak na SWC Kerak pu goal ama swinner mai thiba pikre KMSWC gi goal adu jersey number 11 Anisna match ki minute hum chatpada san khibani lig asi ngasi sana gi ba mari suba amasung aru match ta KFC Kaksingbu DY Elangkang Pukpina ahum amada mai thiba pikre DYA Elangkang Pukpi goal singadu match ki minute ahum chatpada jersey number 20 Lukhoi Maitaina jersey number 8 Rustam na match ki minute manga chatpada aduga jersey number 19 Avinhas na match ki minute yankhai chatpada san khibani KFC Kaksingi amatangar goal adu jersey number 10 Rohit na match ki minute trangma suba chatpada san khibani Satriba League asi Seoul Khoding Wajing numita da sanagani hainasu pawas makhatan hairi Hauzik Aroibada Maru Pau Amona Pizari Manipuri Mapam Kudimakta Sahi Sigi December Ta Pauda Mapung Hana Mai Pangam Lagani Haina Works Minister Iswazin High Cray Anisuba Round Polio Peter Pagi Thorum Bangtuk na Cray Loinana International Solar Alliance Summit Nasidagi Rastrapati Bhavanda Om Cray Nasigidi Paodam Sandok Jaba Matang Silujere Miam Omukana